पाव की थोरम सब यादरी बखाई पुनः पुराज कुमसम तराम लोग सपगलोने न खुमजरी औदिंग असि पुंगबो येलम पाव पाव चेदि लोग सपमरोय पाव सिंग मियामदा पाव दमजरी औदिंग असि की ओइबा मरोय पाव सिंग इंडिया अमसुंग म्यांमार टेरिटोरियल एक्सचेंज तौरलबदी मणिपुर सोखद्रा मणिपुर की ngangkai sayen ngayen arlabadi akan bai ho lak tuna mai chalakani emsu lona yadaba mawongda ngangi nawfam yolamba criminal network ama thengnare ona tainaba warep lawrlabadi census boycott tawgani JFD singa tainaba tapaki law pari lising kaya law pan mangamdana leirakpa chai makai henjilakne lonana ngasidagi youth affairs and sports loisanggi office solon sinduna thabak leplagani Uji makha taba pao pijari India amasung Myanmar na territorial exchange tawrlabadi Manipur sokadra akhoi yamna section gadabani boundary settlement da Manipur amasung Arunachal Pradesh ki ngamkai yawbana Arunachal Pradesh ta Myanmar rom dagi loksilaga Manipur dagi na Myanmar rom da lampina na ba thawrang tawrkadra MP Angomsa Bimol akoijam Manipur की border territory की मतंग Ministry of External Affairs Ministry खक्तना थबक तौगनी हारबदी असुंब थौंग नति ओजोय International border demarcation तौरपद वाथोक ओरगलबदी international law की मियंग चलक याय एलांगबम जॉनसन social worker India na Myanmar की मरक्त territorial exchange तौगे हारबदी मांगजौन मणिपुर की yellow proof सिंगताना दुन अयाब लौगदबनी ASC थोचो UNC Hoji makha taba pao pijari India na yumlon narakliba Myanmar gi marakta leiriba ngamkai paring de chahi khargi mamang dagi demarcation tawdriba saruk khara leirakliba sigi warosin puraknaba Myanmar military junta gi lusingba ong min lying na New Delhi da lalambada wari sanakhibaga loina hojiksu makha ta na bilateral agreement ama puraknaba honari hana government of India gi Ministry of External Affairs ki wangang loi randir Jaiswan na tha sigi marida New Delhi da paktuwa pawgi mifam amada phongdok khibada pawmi singna lekhai tathok triba laiba anigi ngamkai paringi waroisin purungna balaiba anigi marakta territorial exchange tawrakadra haina hanlakhibaga lonena thabak animak ngapigani thabak asimak chatharakpa yai haina rukpadagi pawsi asina tongan tongan ambasang naiba miyoi kharaga wari sanarubada Manipur ki Congress ki MP Professor Angomcha Bimol akoijamna hai Haukiba kumjali singani tara nipan ki July nipan da India masung Myanmar ni ki taina bada subsidiary pillar transfer tawgi matang da wathok wakibani loina na matam adu da ministry ki makai da gi Myanmar gi marakta boundary dispute amatel laiti haina su phongdok kharbani wafam asi phongdok kharbasu handak na hona na ministry na laibani ki marakta demarcation tawdriba ngamkai paring yathok na wari sanari harliwa sina Mizoram amasung Nagaland gi saruk konsinde Sumnatagi Arunachal Pradesh amasung Manipur ki ngamkai ki saruk sing khaktani karigum laibani ki marakta lam gi saruk khara onthok onsin tawruklagadi Arunachal Pradesh tana Myanmar rom dagi lam loksinba aduga masigi mahutana Manipur dagi saruk khara Myanmar da pithorakadra haibagi nungnang ba phawi masigi matangda Manipur miyamna yamna section amasung mit na kong singna leiba mathau tai harakhi Pausi asina sangnaraba politician ojogi yumda chatuna unarubada mana hai Manipur ga yumlo nariba Myanmar gi marakta lam khara exchange torpa yai habagi wafam asitare Ministry of External Affairs na su phongdokhiba lekre Manipur gi boundary dispute asidi yamna sanglaba ariba issue ni masida ikoina ningsing ningai oribadi Indian Independence Act 1947 British Parliament pass toba provision amada ningthau panduna maning tamna leramba lebak sing asi ega sing matungina India natraga Pakistan da yahon ninglabadi yawba yagani natraga masana maning tamna lejaba yagani hari Manipur ning tamba leba ma oina leraklaba matung kumjali sing samapan nipu mapan da India da mars tawkre masigi maje agreement su leidi maning tamba leba magi sovereignty constitution population amasung territory lejarma Manipur India da tinkhibani matamdu da India di masagi oiba constitution phawba sembal loidribani Manipur di masagi constitution amadi laingak leiraba matamni hari Makatana Pausi asina United Committee Manipur UCM gi president uramba social worker Elangam Johnson ga unarubada mana hai matam amagi British singna yunglamba border pillar singda latitude amadi longitude coordinate
लोइन यावी करिगुम्बा डिमार्केशन नत्रगा लमगा मरी लेनबो वाफम लालबदी ट्रेडिशनल बाउंड्री दे युफम ओरगा पांथोकदबनी इंडिया गवर्नमेंट ट्रेडिशनल बाउंड्री द बेस तौरगा डिमार्केशन तौबिदबा अमसुंग अतोप पामैना अंगम पुथोक्तुना खाजनखिबा मतमदा एनसांग लानरंबा युम अनि फाव तोंगान तोंगान लेबाक्ता लेनबगी फिवमदा लेरकनी हाइखि अमरोमदा ngasi nungthit pung 3 ga makhairom tarpada all manipur students union msu gi secretary general s lanba luang na pangtu ko pawgi mifamda ipai posing ngalamba manipur ngamkhai ko sayen ngayen nabagum manipur miyang ya apa magi mayokte india lenga na pithok na honarak labadi akan ba ihau laktuna mai chalakani haina pawmi sing phungdokhre ona tainaba warep lawrlabadi census boycott tawgani jfd manipur lenga na sinduna demographic Profile of Manipur की मतंग द नुमिनी चथगदब कंसल्टेटिव मीटिंग अमा सेमिनार पांथोकनी हारिबसिद कैंपेन फॉर जस्ट एंड फेयर डिलिमिटेशन जेएफडी अमसु मणिपुर की मियामना तालिब डिमांड सिंग मनुंग द मितोप खंदोलग मतुंग द सेंसस पांथो हारिबसिगी ओना तैनबद वारेप लौदुना थबक तौरलबदी सेंसस बॉयकॉट तौगनी हाइना जेएफडी ना लौथोखरे ngasi wangkhai thangjam lekai da leiba jfd gi lusang da tongan tongan ba seso sing gi lusing ba sing na saru yaduna pangthok kiba mifam da manipur da nrc gi update tawdri ma khai census gi thabak thoram boycott tawgani haina warep nari hari wafam asi jfd gi kamina jetendra ningomana pawmi sing da phongdola duna makha ta na hai जेडी अमदी मियाम न मणिपुर अगस्त 13 की हौरगनी थौरांग लिबा सेंसस की थबक असिगी मांगोन न मणिपुर दगी मितोप सिंग खंदोलब मतुंग द थबक असि छथबि हाना लेबा अमदी मरी लेनेब सिंग द मतम कुनगी ममांग दगी तक्सिल दुरन लागली अदुमोन मोलेंगाक सिन ngasi फावबा तासिनदना लापदगी ममांग थागी कुनग तरुक्ता लंदम सिदे लेरिबा सियोसो सिंगी म्यूसिंग यावबा मिफम अमा पांथोलब मतुंग ngasi अगस्त 3 फावबगी मनुंग द मणिपुर द एनआरसी अपडेट तौरब मतुंग द सेंसस की थबक पाइखत कनी हाइबगी सबचाबा फिरेब अमा लौदन मियाम द खनगदबनी हाइबगी मतम थाखिबदु ngasi न अरोइब नुमित ओइरे लेंगांग सिंधुना डेमोग्राफिक प्रोफाइल ऑफ मणिपुर की मतंग द नुमिनी सुमना कंसल्टेटिव कम सेमिनार पांथोलगनी हादन मसिद सरुक याबिनब खंगलगले सेमिनार असिद सरुक यादुन करी करम वारेप लेंगान लौगदौरिबनो हाइबदु येंखिब तारी लोइनना जेएफडी अमदि मियामना पामलिबा एनआरसी अपडेट तौद्रिङैद सेंसस पांथोप यारो हाइबगी वाफमदि होंब लेत्रि सेमिनार असिन लौब वारेप सिंग अदु मियामगी अनिंग अपामगी मायोक्ता लागलबदि सेंसस बॉयकॉट तौबगी खोंजंग अकनब मवंगदा संसिनगनी हाइनसु महाकना लौथोखि हजि मखा ताब पाव पिजरी सिंग ताइनब तंपाकी लौ परि लिसिंग कया लौ पानब ngमदन लेरप चई अहुम बखाय हेंजिलगले हजि बिजे लाइसुमदगी लौबिरसी मौसादगी मणिपुर की फुर पुनमकी मनुंग चाद हुंफुदी लौंग सिउ तौबग लोइनना अफंग थबक सुरग हिंगनबगी लंबी ओरखिबनी लिंगलम सिद चथरकपन ममांग कुंगी नोंग मतम चाना चुरखिदबदगी स्थिरसिगी थवाई यावबा लौमी अमदि मियामना चिंजाकत मिपान तांगदनब अकनब थबक पाइखलपदा नतना डबल क्रॉपिंग तौदुना फोटो हेंगनब होनरखिबनी मियोम लिसिंगनी कुनगा हुमदोदगी कोकी लमेनब सिंग मपानदगी चंगलकपा मखोइगा सक चू मानब सिंग खुसमनदुना अकनब लान चथरकपदगी हौजि चयौम हेलकलब फावद मसिगी वारोसिन पुरुक्तबदगी लौफम कयादा लौ पानब यादना लेरकली मरुना तपाकी सिंखोंग ताइनब मितई लौफम सिंग मौसागुना लौ सिउ उबगी थबक चथनब होनरबसु ngak selaklibani hariba central force na thingबदगी लौ परि लिसिंग कया पांदना लौ सितुना लेरकली चई अमगी मनुंग द लौमी अमना लौ संगम अमा थवाई यावना उबदा इसिंगी खुदोंग चादब मायोंगनाद्रगदी फौबोट कुनग मंगादगी निफु फाबत पुथोलिबनी अदुबु चई अहुम हेना लौ सिलकले लौमी कया मसागी लौफम लेना लेना मनिंग तमना लौ उबंग हंद्रिब लेंगाक्सी लेरुबगी वांथोक लेरिब्रा हायना माइकै कयादगी मियामना पेनदब लेरि बिष्णुपुर डिस्ट्रिक्ट मनुंग चनब त्रोंगलावबी मनिंग लेकायद लेबा तरेत ngankhallawai जिला परिषद की एक्स मेंबर मुतुम बीरचंद्रग पाउमीसिगा पाउचेसिगा उनबद मान हाइखिबदा मणिपुर द थोरकलिबा चयौम हेलकलबा लानसिना त्रोंगलावबी मनिंग गेलमोंग मना त्रोंगलावबी मखा लेकाय मनिंग खुतेकपी मनिंग तेरा खोंसांगबी मनिंग अमदि त्रोंगलावबी अवांग लेकाय मनिंग लकोन यावना पुन्ना लौ परि लिसिंग अमा हेना लेबगी मनुंग द हौजिक लानसिना बफर जोनी हाइदुना केनेन मनाक्ता सेंट्रल फोर्स थमजिन किबदगी चादा तरा कुंदे लौ पानब यारगा लेमौरिबा सिंगदे लौ पानब याद्रे बफर जोनी हाइदुना सेंट्रल फोर्स लेरिबा एरिया दगी मीटर 250 दगी हेना चंगब याद्रे मसिदा लेरिबा मितैगी लौफम सिंगदे चादा मरिफु हेना सितुना लेरि लौब याद्रब लौफम सिंगदमक
Manipur Lengakna Compensation Pigani Hadana Kumjali Singani Kunga Humdoigi Weba, Ahan Face Unir Kangat Laga, Lomi Singda, Low Sangam Amada Lupali Sing Kunga Humdoi, Piramki, Adubu Mui Sada Yankai Rom Tamak Panglaga Takaya Madi Pangdana Lady. Mahana Makata na High, Ani Suba Madi Suba Pes Gisung Si Power Pitokana Lady, Lamdam Si Lomi Ayamba, Ahan Bada Pau Taraga Low Laga Matam Ningtamgi. Matung ningthamgi mahi marong thadun imung manung puba amadi masa masu larik tamana honaramba kaya ngasidi awaba khangduna leiri lansina maram warduna miyo lising humpu gi mathakta lanjena duna relief camp ta wana khangli makhoi karamba matamda akiba yaudana masagi mayumda changba nganggodagi haina ngainari state amadi center gi BJP na lusing balengak sina athubada lamdam sida mausa ge phibam hanjilakpa miyamna khorang na ngainari bani harki GP Women's College da Hiroshima Delhi Singani Kungatar Pang Thokre. Malem Yani Suba Lanzao ki matam da Japan ki Hiroshima amazun Nagasaki da Little Boy amasung Fat Man haina mingthon ba atom bomb mani thada kiba thodok ki matung da kumjali sing samapan ni phuga manga gi ngasigi numit asida Japan Hiroshima da Little Boy thada duna mio lising marpu hena hat ki ba thodok pu GP Women's College ki Department of Physics na sinduna mai sangasigi library hall da ningsing thorum pang thokre. Ngasidagi Youth Affairs and Sports Lusengi Office Solun Sinduna Tabak Leblagani. Hayengdagi Hordona Lengaki Youth Affairs and Sports Lusengi Office Solun Sinduna Tabak Lepagi Kongjang Sangsi Lagani Hani Youth Affairs and Sports Employee Association Yasia gi Secretary David Kangjam na Lauthokre. Laimakong Simangi Award Payum Ama Saki Gani MLA. Mamang Tagi Taramato Yuntin Pobopta, Matong Kangdaba, Kuki Lamen Singna Lemakong Simang the Labor Yumbu Singna, Lanjena Dona Relic Camp the Lakibadagi Mila Neda Mitagi Yum Taruk Mai Taramatatum Sakiba, Yum Ahum Adu Semai, Esigi Emele Hikam Dingogi Maketi Shell Putokuna, Anoba, Yum Ahum Saragani Pundo Kibugi Matungina. Hojik Yumani Saba, Hogala Labasu, what Horiba Yum Amabu Sakigani Hane Pauchi, Asida Pundordi. Manipur the Toleba violence, Arabanati, Wahayama Sway land Topayai, Emily Bomcha. Manipur the Kumjali Singani Kunga Humdo de Gaudi Power Saturday violence, Asi Arabanati, Wahayama Swaki with the land Tolopayai. Tauribasi, Ngana, Ngange over the Singna Pali, Hyba Tawundun. Tanpam Sida Simpam Kudimuta Lady Miyama Amata Oina Pusinduna, Ing Tapa Purona Bohona Minaba, Sangi Haina, Lamlagi. MLA KH Ibum Chana Pungdokri. Wapam Singasi Indo Japan Friendship Association Manipur National Press Club ta Paltopa Marifuga Matui Suba Hiroshima Degi Torumda to Metungu Nesaru Yadan Man Pungdokiban. MLA Makata na Hai Kiba the Kumjali Singaniga Kunga Humdoigi, Me Humdagi Lamdam Sita Turki Virang Sina Simpam Kudimukta Satang Pungli. Lan Taunabana, Mangjabanatan Karisukana Valeti Havasi, Puari Natakuna Lali, Masiki Kudam Kumjali Simatsama Panipu Mangada, Japan Hiroshima Madi Nagasaki de Etom Bom Tada Dunalanda with the Mui Lakayasiki, Lantum Kaya Mang Taki, Todok Simangna Lan Kanaba Purati Havigi Paujen, Maliam the Piribani, Haiki. Desamne Yapota illegal in a Pusilapa for a liquor pagat cre. Infal Yapota illegal among the for a liquor Pusilali Haibakan of Pawama Pangbadagi, Narang Kudakte Media Yauna Desami Akanabati Mama Senduna Mikum Nahum Singna, Senabadagi for a liquor, bottle, Samnaga Taragama Panga Konana Lages, Marfudra Pagat Krehaina, Desanguis Secretary Anti Drug Abuse ning thau khongjam nobing serol man phongdorakli oji makhata bamroi pau sing pijari lona yadaba mawngda ngangi naw pham yolamba criminal network amachinare sak phajathona ba amasung haksang nokthok hanaba hidak sabagi black market angangi naw pham placenta bu lona yadaba mawngda local hospital sindagi leiba process tawba amasung smuggling tawba criminal network ama Pakistan da leire habagi khudam changda matik chana phangbadagi authorities singna chijinba hokre agency gi pawna phondorpada criminal network asina angangi nawpham lalon itik tawribasi tongan ba industries singna maithong nokthonaba anti aging cosmetic medicine sabada sinnabana maram boraga mamal tangna leibadagi sendal lambi onthorpagi oigani hairi mairoi singna social media dagi afaba khaktama lawsin gadabani fataba singdagi lapthok gadabani Dr. Pramodini
इन्फॉर्मेशन टेक्नोलॉजी न खम थेंग सफललिब मालेम से सोशल मीडिया सिनबी चांसु यामना वांगलकली इंखललिब मियोय कयासु सोशल मीडिया सिनरी अदुबु मसिद मही ताई उहिदब nganghai saidaba tabada tu chungba wahi wata kaya haina nganari masina ikhogi khunai sigi negative oiba mai kai rom da changsin bo honari madugumba sing adugi aikhoina lathokna ba leina bo honagadabni maruoina haugalaliba inkhalaliba mairoi singna social media dagi afaba khaktama loksin gadabani fataba singdagi lapthokadabani haina pausi asigi regular columnist amasu oriba thabaktagi potharabi senior lecturers Dr. N. Pramodini na phongdokre wafam si kumsi chai oina question na loba class 12 ki exam da science stream gi oina 15 suba position da mai pal khrabi kaksingaya secondary school gi mairoi no mai them priyadashni yauna school gi mithoi mihelaba mairoi singda mana pidu na puning thogot pagi thorum da akhanaba bichung oina saruk yaduna mahana phongdokhibani loselapotama palam gi oiba maroi pausing amuk pijari Lengang jet fuel da ithanon yana ba thorang tore center da leiriba BJP ki lengang na petrol na ithanon yana ba pendra duna aviation turbine fuel ATF jet fuel da su ithanon yana ba thorang tore asig makhongthang asina nongthak ta passenger singbu khudong thiba nangalakpa yai haina Aam Aadmi Party AP ki nation convener Arvind Kejriwal na phongdokre Arvind Kejriwal gi wafam asi civil aviation gi ministry gi maikadi gi yumpham yaudabani haiduna minister Ram Mohan Naidu ne ATF ka manaba mawngda sustainable aviation fuel SAF sijanaba thawrang tawribasiga ATF ka ethanol yanbaga tungali miyamna samam nabiganu haina sengdorki reservation na punsi mahing phagat sing na kota gi khudungchaba makhata na loroidabani Kasta yumpham moiba reservation gi matang da leibak sin mathungna nauna debate tongnaringai amasung miyoi kaya na masibu yaningdaba phongdoktuna khongjang changsilingai Rashtra Swayam Sevak Sangha RSS ki chief Mohan Bhagavan na kota haibasi khunaida manaba thong lehenna ngamnaba thamkhibani amasung khunaida manadaba lerimakai makhata na lekhigani adubu reservation na punsi mahing hanadagi phagalhalaba miyoi singdadi kota gi khudongchaba asi loduna atopa miyoi singda khudongchaba sing phanganwa mathau tai haina phungdokre sanabagi paw Selima Chanuna AISF Women Junior Asian Cup lisingani kunga tarukte India tinggi captain oiragani China na yumbu oraga tha sigi kuntha dagi hauraga mathang thagi tarawumdoi phawba Modi Mokida Pangthokadoriba Asian Hockey Federation AISF Women's Junior Asia Cup lisingani kunga taruki squad ngasi lauthokhibaga loinana Manipurdagi haukibi khaidem Silaima Chanuna Indian Hockey team gi captain oiragani Duran Cup Bodoland Football Club na AFC1 bulaksana thoiba ngamkhre India represent tarugodaba Manipur gi karateka sing pal thadokre Junior Boys State Volleyball Tournament hodokre loinana Manipur gi judo ka lingthoi chanambam na world number 1 oiduna anoba puari semkhre handak ta paktokhiba junior judo world championship ta nupi gi kg yankai ga tare ki kanglupta India gi judo ka lingthoi chanambam na gold medal lobangam khraba matung masana asigi junior gi ranking da lingthoi na world number 1 oibangam khibaga loinana laiba asigi puari da sana gi mayek na maming ibangam khre hari Siga loina no lojare mayam da pijaba ngasi oiba maroi pausing khwai puno pulo silpuda amuka hanna Rajan Khumuksan mayambu khurumjari